Myanmar-dagi lanjenarakpa refugee-singbu saksu loan amadi ethnic manaba isin nausingni haiduna sangjafam piruba Mizoramgi Sangphai district laiba Pharakan village masidi sangjafam piruba khunjasingda onsinduna refugee-sing aduna ka henba thabak thoram kaya satharakpadagi Mizoramgi khunjasing miyamsing khoisawnaba horakle huinaw chawnaba yo uraga laitor le I haibadu makhoida thokpa horakle Punama Puchum Thang Creative Channel Taram Okche 2021 da Myanmar da military junta na lenga paisin khibadagi miyot minei kaya khang ngamdabadagi Mizoram da lanjena duna lerakliba refugee singna mafam aduda hana lejaramba Mizoram masa singda ka henba thabak thoram kaya satharakpadagi Mizoram miyamgi marakta khuisawnaba horakre Mizoram gi Sangphai district laiba Pharakan khulgi khunja singna Myanmar refugee singna dukan hangamba sing adu sahi asigi lakliba May gi tarik 13 faugi manungda dukan lonsinnaba khangankhre Pharakan village na refugee singbu makoina leiriba kem singdagi sathok sasin tawba yaroi amadi kemdagi hentokpa yaroi hainasu khangankhiba leikre makoiga saksu loan ethnic manabani haiduna India amadi Myanmar gi ngamkhaida leiriba Mizoram gi Pharakan village ta Myanmar dagi sangsilakpa refugee singbu sangjafam piduna angang phawba lengaki school da mahi masing tamhanduna lakhibani phamma chalaga hippa challe haibaduni refugee sing asina mafam maduda dukan phawba phamjilakhi aduga hana mafam maduda leiriba dukan singdagi potki mamal ka hena hung yonsilakhi amadi mafam aduda hana Satnaramba thabak subagi khusumaldagi ka hena hongna thabak sujilakpadagi hana lejaramba khunjasingda chauna akaiba pirakpadagi mafam maduda hana lejaramba khunjasingna sauraktuna refugee sing asida athingmasing asi thamlakhibani haiduna Mezo Association gi Tripural Group ki President B Chaliang Murana phongdorakhibani Khunja lising ahum leiba Pharakan village na hojik phawbada refugee lising amaga chawnga sangjafam piduna leiri lanjenarakiba miyoi lising nipurom Mizoni haiba khaktamak Mizoram da sangjafam piduna lakhibani haukiba chahi mani rom asi India government ki mateng amata yauduna refugee singi damakta konnaduna lakhibani adubu hojikti makhatana refugee sing sangsilakpa pamdre haina phongdokpa horakle Political scientist Lanman Somina Pongdorokibada refugee singda ulamba minungsi adu ahongba lakliba amadi Mizoram gi miyamna khonsel tholakliba asi Mizoram da leiriba refugee singasi masing yamlakhiba amadi makhoi gi namak naitom hotnabada awaba oirakhibadagini Center lengangna free moment regime gi matangda laukiba warep adubu Myanmar amadi Mizoram Nagaland da leiriba Mizo Furup singi marakta Asetpa mari amal lay haiduna center lengaki warep adugi mayokta Mizoram lebaki chief minister Ladu Humana assembly da warep laukiba leiki adubu Mizoram da refugee singi hengalakliba masing amadi drug lalonbagi chang wangkhalakpa amgi issue amadi crime hengalakpa mihar mipun hengalakpadagi border lanthok lansinda section da yengsinnaba haiduna Mizoram chief minister Ladu Huma masana phongdokhiba leikrabani Mizoram gi opposition party ama oiriba Mizo National Front ki General Secretary Lian Siama na phongdokhibada makhoi gi party na lengak pairingai matamdagi hauna Myanmar gi irang asi lakhrabani matam maduda makhoi gi lengak tasu Myanmar dagi sensil lakiba refugee sing minungsi amaga loinana isin inauni khanduna sangjafam piduna lakhibani Makhoibu ekhoina miraifam thokte adubu Mizoram da thokpa crime kayada chenaba refugee masing nomagi hengalakliba amadi ain kaina drug purambagi phabada chenarakliba sina Mizoram miyamgi pukning olakpagi achauba maram amani Mizoram gi political party amadi leader singna sirakliba maral asibu aizolda leiriba refugee singi leader singnadi akanba mawongda yaningdaba phungdorakli Masagi maram thadokuna refugee oina sangaklibasing si icham chamjaba imung manungi miyoising ngaktani makhoigi leijaba lan thompumnamak undoklamlaga Mizoram da sangjafam lawrakliba si
ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯆꯦꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯁꯦꯡꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯗꯤ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯕ ꯑꯃꯗꯤ ꯂꯩꯁꯤꯟꯕ ꯌꯥꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯐꯩ ꯏꯆꯝ ꯆꯝꯖꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯆꯤꯡꯒꯤ ꯂꯝꯗ ꯃ꯭ꯌꯥꯟꯃꯥꯔꯒ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯅꯈꯣꯏꯅ ꯂꯣꯟ ꯃꯥꯟꯅꯕ, ꯁꯛꯁꯨ ꯃꯥꯟꯅꯕꯅꯤ, ꯃꯤꯁꯤꯡ ꯍꯦꯟꯒꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯃꯤꯖꯣꯔꯥꯝꯒꯤ ꯐꯔꯥꯀꯥꯟ ꯚꯤꯂꯦꯖ ꯑꯁꯤꯗ ꯇꯥꯕ ꯍꯧꯔꯛꯂꯤꯕ ꯗꯣꯁꯥ ꯑꯁꯦ ꯁꯣꯏꯗꯅ ꯅꯈꯣꯏꯗꯁꯨ ꯇꯥꯕ ꯍꯧꯔꯛꯂꯅꯤ꯫ ꯅꯈꯣꯏꯒꯤ ꯆꯈꯥꯎꯒꯤ ꯄꯨꯛꯆꯥꯛ ꯑꯗꯣ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯊꯗꯠꯂꯛꯇꯨꯅ ꯈꯠꯅ ꯆꯩꯅꯕ, ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪ ꯈꯪꯕꯤꯍꯧ꯫ ꯃꯌꯥꯝꯅ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯨ꯫ ꯑꯗꯣꯝꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯎꯠꯄꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ, ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯇꯧꯕꯤꯔꯝꯕꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨ ꯍꯦꯟꯅ ꯍꯥꯞꯄꯤꯔꯤꯕꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯚ ꯆꯦꯅꯦꯜꯅ ꯕꯤꯗꯥꯏ ꯄꯤꯖꯔꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫